ꯂꯥꯏꯁꯣꯜ ꯏꯁꯩ 112 ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯍꯔꯥꯎꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯈꯩꯁꯣꯜ ꯑꯁꯤ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯏꯟꯖꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯤꯅ ꯆꯠꯆꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯐꯕ ꯃꯤꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯗꯣ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯗꯣ ꯕꯣꯔ ꯐꯪꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯠꯄ ꯂꯩꯔꯣꯏ, ꯃꯇꯝ ꯂꯩꯕꯗ ꯃꯍꯥꯛ ꯌꯥꯏꯐꯕꯗ ꯑꯣꯏꯒꯅꯤ꯫ ꯑꯐꯕ ꯃꯤꯒꯤꯗꯤ ꯑꯃꯝꯕꯗꯁꯨ ꯃꯉꯥꯜ ꯂꯩꯕꯅꯤ, ꯊꯧꯖꯥꯜ ꯍꯩꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯇꯧꯕꯁꯤꯡꯒꯤꯁꯨ ꯑꯃꯝꯕꯗ ꯃꯉꯥꯜ ꯂꯩ꯫ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯁꯦꯟꯗꯣꯏ ꯂꯧꯗꯕ ꯃꯤꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯂꯝꯆꯠ ꯅꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ, ꯃꯍꯥꯛꯄꯨ ꯃꯇꯝ ꯂꯩꯕꯗ ꯅꯤꯡꯁꯤꯡꯅꯒꯅꯤ꯫ ꯃꯤꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯂꯕꯁꯨ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯂꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯗ ꯊꯥꯖꯩ꯫ ꯃꯍꯥꯛ ꯑꯋꯥꯕ ꯄꯣꯛꯇꯦ, ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯗꯣ ꯃꯥꯏꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯂꯥꯏꯔꯕꯁꯤꯡꯗ ꯃꯍꯥꯛꯅ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯄꯤꯅꯕꯤ, ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯣ ꯃꯍꯩ ꯌꯥꯟꯗꯅ ꯇꯣꯛꯇꯦ꯫ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯂꯩ꯫ ꯐꯠꯇꯕꯁꯤꯡꯅ ꯃꯁꯤꯕꯨ ꯎꯔꯒ ꯁꯥꯎꯏ, ꯃꯈꯣꯏꯅ ꯇꯨꯀꯠꯆꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯏ, ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯂꯣꯏꯅ ꯀꯥꯏ꯫